Ngasigi Sunday paudong kola taminarasi rocket tongdana sangna sarga kaba phangba. Dharma khudingmak pu loina ikai khumnajabaga loinana laining laison khudingmaktagi lakpa miyoi khudingmak miram chat hairiba dharma asida sangba yagani. Miram chat hairiba dharma asida sangkhrabadi miyoi duna hana miyamna yadaba maongda huran chinthi tawduna aranba pambaina maran paikhatlamba singdu hana miyamda yanthoklamgadabani. Anauba laining laison asigi laisangdi Christian singna Bible pairaga Jesus khuramba yagani, Muslim singna Quran pairaga Allah khuramba yagani. Hindu singna Bhagavad Gita pairaga Bhagavan Krishna khurambashu yagani, Buddhist singna su makhoi iswar khuramba yagani, loinana maitai singna su sanamahi pakhangba khuramba yagani. Dharma haibasi khunai ge achumba amadi afaba thabak tawsi haibani. Taibangpat bu sembirekliba laisembba mapuna di mioiba ikhoise kok ama khong ani khut ani mit ani naton ama nakong ani asumna chap manana sembi sabiraki. Adubu malem taibangpalgi miramlen yorokpadadi tongan dharmagi phijon sachinbadagi chap manaba mioiba ikhoi masal khaibung tahalle. Dharma asigi maruiba paujeldi mibu kihalaga machin manchilaga thamganu. Nasagi asoiba aran masing adu mingonda taisinganu, nasamak Krishna Jesus Allah natraga ibudau pakangbani haina khanganu. Nangna tawriba thabak khudingmak achumba afaba ngaktani haijilaga miyamgi mitta utchaisinganu, nangna tawriba phatta kanglonching miyamna chitnana ui loina khangi. Nangna miyamdagi singba heli khanganu, sangjaugi hawai thongba chagadra khanbadagi haidok angthokpa kibagi wani. Ningtam phiran wangna paihaliba matu somlaba nakhut adumakna lairaba kayagi makhori charam metlibadu khudakta thadou. Makhoibu maning tamhallu chaba ningthina phangallu laifam piu. Ningtamna laijaramba jati kayabu khongpakna I tana nekhairibadu papna te khanbra. Sinda ram solaga pidolaba thawai kayabu hingna sariba I teiraba nayadu khigatkanu. Madu khwaidagi chawba papni ramnasu yaroi rabonnasu pamloi. Cheng hawai thum morokta thika tawbadi minasu yade lainasu yaningloi. Supnam sakti haibasi tawriba midunadi yam nungaijaramgani, adubu matam laiba khibikta kauroidabani. Malemda lairiba dharma khudingmakna piriba paujeldi taibangpal asida lairiba thawai panba khudingmakta hingsa tawganu, isakita khanganu, atopagisu khanba tammu haibani. Nangi nakhong nakhut haksang ket khudingmakpu nasana nungsijariba adugum atopasingbu thamoisingna nungsibiu. Bot khombagi haudong tat yaudana miyamgidamak pukjel sengna kathokpa tamu aran khubam phangani. Rocket tongdrabasu sangna sarga kaba phangani, corruption gi batanam charoi, drug lalonbagi charak phangloi. Khwaidagi chawba pap hairabadi wadana nungai ningmasini. Amambadana saramchat, anganbadana miramchat, lamchat ani thokanu lai kanana su yaroi. Ikaibana mai pomthorokadaba leite haiba wakhaldu ngasidagi pamna thadokro. Miyamu namthak tawduna kihalaga maran mathum paikatnaba honariba mira sara karino khangdaba jibasing asidi lai mayamna mathau chinbadagi charak pihaudrabasu makhoigi lamchat sajatpu mayek sengna khangli uriba miyamna nongmadi soidana makhoigi asengma mayumda ningthijana yohangani. Laibak miyamgidamak mathwai katkraba athaubasingi mongphomdadi miyamna ngasi manam nungsiraba hai laikaya chaithari. Amaromdana miyamu nungsimanbadagi chokki munariba thokwalasing asina laikitaba matamda makhoigi mongphomda laikatlusi haiduna masa sagal laktuna chinglurabasu yagadaba midi thibada kitang wagadra khanjai. Sagidi dharma haiba ama tongana leite. Amaromda dharma amasung miramchat haibasi tahaudanaba yam chetna sana lupadagi su hena khutpai chetna paisingadabani. Miyoibagi miramchat pu phajana ngakna chatliba khunai adu thong manana chokhatkani sahar khumgang natraga ching haiba leiroi. Lamhen tuhenba pharak taba khare yaurakpadudi miyam sangduna adum ingna chikna loisingadabani. Masini santi ona chokhatpagi amata ngairaba dharmagi laiwa. Radio da television da amadi khabar da laita lairasingi fajaraba khudongchaba mayam toina lauthokpiraga madugi mahina tin phakakpai tin kanguma miyoi khujok kharana phangkhiba aduga lairabasing hingbagi phibamna nongmagi phachelaktaba haibasi ngasigi karbar wala singna miyamgi chakhauda yopakna tauraga sanaba mitrangni. Laibak miyamda afa saduna namthak tawraga thabak oina pangthorokpa matamda senjau paiba miyoi khujok kharagi yaifanaba ngakta tawribadu khudakta lepu. Asigumba thabak thongsi lai makal khudingmakna yaroi. Laibak miyam ya laukraba wathok amabu tuminna suru muru de losilage khaliba shakti leiraba amuspuri phajaida kon hakinna bukchense. Phatta loksingdi lamhui hanubuna loina khangmani. Maga phajana tatok tasan tawrabadi mathangi election da vote kaba soidrabani. Masi pumnamaksi maitaygi larai lathuk haiba puya aduda maichau angom gopi masamakna sugaina ibiramlabani.
ꯃꯇꯥꯡꯁꯤꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯏꯆꯧꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯃꯩꯇꯩ ꯄꯥꯎꯔꯧ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯣꯟꯅ ꯍꯧꯕ ꯀꯣꯔꯣꯅꯥꯕꯨ ꯁꯤꯖꯤꯟꯅꯔꯒ ꯀꯣꯟꯅ ꯍꯧꯕ ꯀꯔꯕꯥꯔ ꯑꯃꯗꯤ ꯀꯔꯞꯁꯟ ꯇꯧꯒꯅꯨ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯃꯤꯔꯛꯇ ꯅꯤꯡꯊꯤꯖꯅ ꯍꯤꯡꯒꯦ ꯈꯜꯂꯕꯗꯤ ꯃꯤꯔꯝꯆꯠ ꯊꯥꯗꯣꯛꯀꯅꯨ, ꯃꯤ ꯑꯇꯩꯕꯨ ꯑꯣꯠꯂꯒ ꯄꯩꯁꯥ ꯇꯥꯟꯗꯕ, ꯃꯤꯒꯤ ꯏ ꯆꯨꯞꯂꯒ ꯂꯅꯥꯏ ꯂꯟꯊꯨꯝ ꯄꯩꯈꯠꯄ, ꯃꯤꯌꯥꯝꯅ ꯋꯥꯔꯒ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯇꯕ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯌꯥꯝꯕꯨ ꯂꯨꯠ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯒꯦ ꯈꯟꯗꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ, ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡ ꯅꯣꯡꯃꯗꯤ ꯅꯪꯅ ꯂꯪꯁꯤꯟꯖꯔꯤꯕ ꯅꯔꯥꯜꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ꯫ ꯑꯣꯏꯗ ꯄꯥꯗ ꯇꯧꯗꯨꯅ ꯍꯨꯔꯥꯜꯂꯒ ꯍꯧꯖꯤꯛ ꯀꯥꯔ ꯇꯣꯡꯗꯨꯅ ꯅꯌꯨꯝ ꯆꯥꯎꯅ ꯁꯥꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯕꯗꯨ ꯄꯥꯞꯅ ꯊꯜꯂꯕꯅꯤ꯫ ꯅꯣꯡ ꯌꯨꯕ ꯌꯨꯝꯗꯨꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯂꯦꯜꯂꯤꯕꯗꯨ ꯇꯁꯦꯡꯕꯗꯤ ꯂꯥꯏꯔꯕꯗꯨꯒꯤ ꯄꯥꯞ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯌꯨꯝꯂꯣꯟꯅꯔꯤꯕꯗꯨꯅ ꯆꯦꯛꯄꯜ ꯆꯥꯎꯅ ꯈꯥꯖꯤꯜꯂꯒ ꯋꯥꯡꯅ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡꯗꯨꯒꯤ AC ꯔꯨꯝꯒꯤ ꯀꯥꯗꯨꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯂꯤꯕ ꯃꯍꯥꯛꯇꯨ ꯄꯥꯞ ꯂꯪꯁꯤꯟꯖꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯀꯨꯠ ꯑꯇꯣꯡ ꯃꯥꯟꯅꯗꯕ ꯃꯐꯝꯗ ꯅꯣꯡ ꯆꯨꯔꯕꯗꯤ ꯑꯀꯨꯠꯄ ꯃꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯁꯤꯡ ꯊꯨꯝꯒꯅꯤ꯫ ꯃꯗꯨ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯇꯦꯝ ꯃꯥꯟꯅꯅ ꯇꯦꯝꯊꯣꯛꯄꯅ ꯑꯆꯨꯝꯕ ꯁꯥꯏꯟꯇꯤꯐꯤꯀꯦꯜ ꯑꯣꯏꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯑꯃꯠꯇꯗ ꯀꯔꯞꯁꯟ ꯇꯧꯕ ꯌꯥꯏ, ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯏ, ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯍꯨꯔꯥꯟꯕ ꯌꯥꯏ ꯍꯥꯏꯅ ꯌꯥꯎꯗꯦ꯫ ꯑꯃꯒ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯕꯁꯤꯁꯨ ꯙꯔꯃ ꯑꯃꯠꯇꯅ ꯌꯥꯗꯦ꯫ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯨꯗꯤꯡꯃꯛꯅ ꯌꯥꯗꯕ ꯄꯨꯝꯅꯃꯛꯀꯤ ꯌꯦꯛꯅꯕ ꯃꯌꯥꯝ ꯑꯃ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯟꯅꯗꯕ ꯙꯔꯃ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯃꯤꯑꯣꯠꯄ ꯄꯥꯝꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯣꯠꯄꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯆꯣꯏ ꯊꯦꯡꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯕꯨ ꯑꯣꯠꯇꯨꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯍꯩꯕ ꯑꯁꯤꯡꯕ ꯃꯤ ꯈꯔꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯛꯂꯕꯗꯤ ꯃꯊꯧꯅꯥ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯅ ꯍꯨꯔꯥꯟꯖꯔꯤꯕꯅꯤ, ꯑꯩꯈꯣꯏ ꯅꯣꯏꯅ ꯉꯝꯕ ꯅꯠꯇꯦ, ꯇꯧꯖꯁꯅꯨ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯌꯨꯅꯤꯚꯔꯁꯦꯜ ꯀꯜꯆꯔꯒꯨꯝ ꯃꯤꯌꯥꯝꯗ ꯐꯥꯎꯍꯜꯂꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯅꯩ, ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯏ, ꯁꯨꯕ ꯂꯦꯞꯀꯅꯨ, ꯍꯣꯠꯅꯕ ꯀꯜꯂꯨ, ꯂꯥꯛꯈꯤꯅꯤ ꯅꯪꯒꯤꯁꯨ ꯅꯣꯡꯃꯗꯤ ꯄꯨꯔꯅꯤꯃꯥ꯫ ꯃꯁꯤꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯅꯤ, ꯁꯨꯅ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯐꯪꯗꯅ ꯄꯨꯟꯁꯤ ꯀꯦꯝꯈꯤꯕ ꯀꯌꯥꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯑꯩꯅ ꯎꯄꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯄꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯑꯣꯏ ꯃꯌꯥꯝꯒꯤ ꯍꯨꯃꯥꯡ ꯃꯃꯜꯕꯨ ꯆꯨꯞꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯤꯑꯣꯏ 100 ꯆꯞ ꯃꯥꯟꯅꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯕꯗ ꯂꯣꯏꯅ ꯄꯩꯁꯥ ꯄꯥꯏꯒꯗ꯭ꯔꯥ? ꯀꯩꯗꯧꯅꯨꯡꯗ ꯄꯥꯏꯔꯣꯏ, ꯃꯔꯝꯗꯤ 100ꯗ 2 ꯅꯠꯇ꯭ꯔꯒ 3ꯅ ꯑꯇꯩꯗꯨ ꯅꯝꯊꯔꯒ ꯄꯥꯏꯒꯗꯕ ꯃꯉꯥꯏꯔꯦ꯫ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕ, ꯑꯆꯨꯝꯕ ꯇꯧꯕ, ꯑꯔꯥꯟꯕꯕꯨ ꯗꯟꯗꯤ ꯄꯤꯕ, ꯑꯁꯨꯝꯅ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯄꯟꯊꯨꯡꯁꯤ ꯌꯧꯅꯕ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯤ ꯑꯃ ꯁꯦꯝꯒꯠꯂꯁꯤ꯫ ꯃꯇꯝꯗꯨꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯇꯥꯍꯩ ꯎꯍꯩꯗ꯭ꯔꯕ ꯃꯌꯥꯝꯁꯤ ꯃꯨꯊꯠꯈꯤꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯃꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯁꯩꯊꯥꯔꯒ ꯐꯖꯕ ꯂꯣꯟꯗ ꯉꯥꯡꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ, ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫